अहानबदा मरोइबा पाउ पिजरी IMC की बिल्डिंग परमिट याउदना बिल्डिंग पंगसादा साबा यारारोय सागदबा खुदिमक ऑनलाइन दे सबमिट तौदबा यारारोय हाइना महुत मिनिस्टर वाई केमचाना फोंदोखरे नुपी मचा अमदा मकुट सांगलुबा हौबम इबोमचा चीफ जुडिशियल मैजिस्ट्रेट इम्फाल वेस्ट पुथोक्लबा मतुंग नुमित मंगानी पुलिस रिमांड लौथखरे पुलिस न मफम अनिदगी इम्फाल तमना पुसलकपा यामलबा इंडियन मेड फॉरेन लिकर फांगत पंगमख्रे कक्सिंग पुलिस की कांगबू अमना मोरेरोमदगी लाकपा गाड़ी अमदगी हीरोइन पाउडर ग्राम 400 सुबना मापन कोनना मियोय अनि फारे इंडिया होखिबा पुंग कुनमरीदा नौना कोविड-19 पॉजिटिव होइबा मियोय लिसिंग अनि चौमा कुनमापन थेंगनख्रे मियोय 12 लेखिद्रे खृमजरी दीपा समराइलाटपम न पोनी न्यूज अपडेट पिजरी हौजिक पाउसंदोक नमु पिजरी इम्फाल मनुंगी बिल्डिंग अयाम्बा म्युनिसिपल कोऑपरेशन की बिल्डिंग परमिट याउदना पंगसादा साबना खुदोंग थीबा अमा थोकपदा तुमना मांगहनबनी बिल्डिंग सागदबा खुदिमक ऑनलाइन दे सबमिट तौदबा यारारोय हाइना महुत मिनिस्टर युमनाम खेमचाना फोंदोखरे वाफम असिंग असि टाउन प्लानिंग डिपार्टमेंट गवर्नमेंट ऑफ मणिपुर न सिंधुना पैलेस कंपाउंड लेबा सिटी कन्वेंशन सेंटर द पांगथोकपा ऑनलाइन बिल्डिंग परमिट सिस्टम OBPC लॉन्च तौबगी थौरम अमदा फोंदोखिबनी मिनिस्ट्री ऑफ हाउसिंग एंड अर्बन अफेयर्स गवर्नमेंट ऑफ इंडिया की एडिशनल सेक्रेटरी डी थारा एसोसिएट टाउन एंड कंट्री प्लानर TCPO सुदीप रॉय पॉलिसी हेड ई गवर्नमेंट फाउंडेशन गौतम रविचंद्र अमदी मेघालय की साइंटिस्ट डी निक्सु ऑनलाइन की खुथांगदा लॉन्च तौबगी थौरम अदुदा सरुक याकी थौरम अदुदा महुत मिनिस्टर युमनाम खेमचान IMC की एडिशनल म्युनिसिपल कमिश्नर के चंद्रकुमार SIO NIC मणिपुर एंड विनोद चीफ टाउन प्लानर एंड बेंजू महुत की कमिश्नर M जॉय न अथोइबा मिथुंगलेन ओइना सरुक याकी मिनिस्टर वाई जॉय कुमार न चीफ गेस्ट की वारोल पिरातुना हाई अक्टोबर 5 फाउबगी मनुंगदा रजिस्टर आर्किटेक्ट सिंगना ऑनलाइन सबमिशन तौबिहो ख्वाइदगी हाना सबमिशन तौरबा मंगादा लुपा लिसिंग तरा पिगनी मार्कना हाई इम्फाल मनुंगी बिल्डिंग अयाम्बा म्युनिसिपल कॉर्पोरेशन की बिल्डिंग परमिट याउदना पंगसादा सानै मसिना बिल्डिंग अमगा अमगा की मरक्ता लेगदबा गैप ड्रेनेज सिस्टम अमता ngaglaktabana earthquake ama thokpada tumna mangminabagi thongdok thokpani maramasna yum saba matamda niam ngakna sanabagi damak OBPC launch tawbani haina phongdokhi Hadak laiwa date 15 October bawgi manungda register architect chingna online submission tawbada top 1 to 5 haitai madu koi policy tara gi mana bijagani kana ona biro aina thamjani loina Imphal manungi leiriba building ayamba municipal corporation gi building permission yaudra pungsa da nusane kai khumjara pe media gi sinau sing thu deina haijani manamdi matam si change tawre sarkar sina online bo packet ba hori si building bylaws yaudra pungsa da sawa sina yamna mawong tahandaba adagi drainage system da kaihanba hingon amagi athapal direct taba palang naksana sarakwa sine karim ka RP ka thok tar kadi asowa bagi kudong tiba nangado mayam amsulai थासिगी तांग मरी की अयुक पुंग मंगा मखाइरोम ताबदा कैसामपा थियाम लेकाई IVR मनाक्ता ट्यूशन लापी नुपी मचा अमदा मी लेटबगी तंजा येंगलगा मखुत मसा सांगलुबा ललामबुंग मखोंग तखेलंबम लेकाई दिगी हौबम इबोमसा सही निफु हुमदोय ngasi चैराप कोर्ट कॉम्प्लेक्स ता लेबा CJM इम्फाल वेस्ट पुथोक्लबा मतुंग नुमित मंगानी की पुलिस कस्टडी दा रिमांड पिक्रे हौबम इबोमसा ngasi पुंग 12 मखाइरोम तारकपदा केस असिगी IO ओइरिबा इम्फाल वेस्ट की एडिशनल SP इन्वेस्टिगेटिव यूनिट क्राइम अगेंस्ट वुमेन ngasepam ratnana CJM इम्फाल वेस्ट पुथोक्लबा मतु मखा ताना वाहंग पाहंग तौनबा नुमित मंगानी की पुलिस कस्टडी रिमांड पिबियो हाइना निखि मदुदा जज ना आयोगी वाफो मदु ताबगा लोइनना केस रिकॉर्ड येंगलगा मतुंग मखा ताना वाहंग पाहंग तौनबा थासी की तांग तरा फाउबा पुलिस कस्टडी रिमांड पिखि पनबा याई हौबम इबोम चाना थासी की तांग मरीदा एक्टिवा थौदुना लाकलगा मी लैतबगी तंजा येंगदुना ट्यूशन लाकपी नुपी मचा अमदा सेक्सुअली असॉल्टेड चथकिबगी CCTV कैमरा की रिकॉर्ड अमा सोशल मीडिया दा वायरल ओरखि
Madudagi Chintaba Togdana Kufna Tigatlaba Matung ngarang Imphal West Additional SP Ngasepam Ratna Yauna Imphal Police Station gi OC Cyber Cell Imphal West na luchingba timna lalambungda leiba hawbom ibomcha mayumdagi fagatpa ngamkibani. Bisnupur Commando gi kangbu amana ngasi ayuk pung taret nifu mangarom taba matamda Bisnupur Forest Gate Jiribamdagi khopum fauruga lakpa pochai puba gari sing check tobada truck amada purapa yamlaba Indian made foreign liquor fare yungang amadi beer singadu puduna lakpa gari adugi registration number HR55AE0251 ni faraba polam singaduna 375 ml gi McDowell box marifutara humdoi Chama ngapigani 180 ml gi McDowell box marifutara mapan 180 ml gi Royal Steak box tarani toy 750 ml gi Kingfisher beer bottle box humfumari 500 ml gi Kingfisher amadi Tuborg beer can box tani amadi 750 ml gi Old Monk box 180 ni Gari adubu thauduna lakiba miyoi adugi maming Muhammad Aziz Khan chahi kunipan apopa Muhammad Ali Mudin kawi Lilong usoi popi bazar dakini mahang na hairapagi matung inna yungang amadi beer sing adu Mantir Pukri da leiba Anandi Mahato gi machanupa chahi kunithoi suraba Rupesh Kumar gini haiba khangba ngamki Faraba potlam sing amadi driver Muhammad Aziz Khan Excise Department ta makha taba thabak lokhat na basina khrei Akoi regulation nama khati lakani na khali regulation dugi makha ta torpa sing akoi na phabe ya da ba matung khara lakpa yai masi ya dena akoi na yu thakpa phararoi yu thaka ngausana ba yu thaka driving tawba public place ta yu thakpa dagi illegal oiba mafam da yu yon ba na targa illegal oiba brand gi yu yon ba sing se akoi pharoi hai bagi wafam leite akoi chap chana sanction gi gani drive against liquor se akoi hanari hai na akoi concern na sanction gani moreover akoi hanari hai na concern na sanction bada akoi nungai ba masu lakani maram di masi legalize to hai ba se da akoi na rule and regulation mayam la ani madada karam mafam sing da aya ba piri bano karam mafam da ni ya da bano hai ba gi angai sing bu la ni na akoi na enforce to ba so akoi enforcing agency sing da hen nungai gani hai na khali Numidang pung taru makai rom taba matamda Jiribam Police ki Lengang Popi Outpost ki makada SIA Krishna Sharma na luchingba Special Mobile Patrol Unit na pochai puba tata gari sing chatok sa sinda check tawbada Lengang Popi Outpost ki gate manakta silchar dagi lakpa aduga Imphal chat kadaba tata gari registration number CZ04 MQ5893 gi manungda Indian made foreign liquor IMFL fagat pangam kray Fagatlaba potlam sing adudi box kuntra mari da yauramba 500 ml gi Tuborg beer can chanipan tarataru box chamaga yankai da yauramba 500 ml gi Kingfisher can lising ahum chatruk box tara mathoi da yauramba 180 ml gi Magic Moment vodka bottle changwaga kunipan box ahum da yauramba 375 ml gi Magic Moment vodka bottle kumfutara nithoi amadi box ahum da yaramba 750 ml gi Magic Moment vodka bottle kuntratarukni gari adubu thauduna lakpa driver Songari Kabir Nagar Wang to Raipur Chhattisgarh dagi Vikas Kumar Tiwari chahi kuntrataret apopa Uma Shankar Tiwari su faki Fagadlaba polam singaloina na mahag excise office Jiribam da makataba wahang pahung chathanaba sinakre hari Police ki kangbu amana ngasi numit yumba matung pung taranithoi tara chatpa matamda Morerom dagi lakpa gari amadagi heroin powder gram chanipan supna mapanga kona namyoi ani fare Kaksing District ki SP Srevat na pawmi singda fongdokibada Kaksing District ki commando na Morerom dagi lakpa angang bamachugi Vitara Briza registration number MN06L8880 na Palel Police Station ki checkpost mapa yorokpada khamna bahaibada nanthok-tuna chain ge tawbadagi tanaduna khamki gari adubu thorakiba Hautak Tampak Khunau Makha Lekai Wangu Kairaf Bisnupur District tagi Hauzik Sikkim Village More da leiba Nauba Takelambam chahi kutra taruk apokpa Takelambam Iboyai Maitai amadi Tonglakhibi Jalan 5 Part 2 More Technopole District tagi
Lingchin Kipgen Chahi Nifutaruk Mapureba Nekolam Kipgen Faduna Gari Adu Check Taubada Sapon Kep Humfumanga da Haptuna Purapa Drug Singadu Yauramba Tenakibane Faraba Polam Galoina Namakoi Ani Makataba Lo Eba Tabak Laukat Naba Kaksing Police Sinakre Hari. One Vitara Brezza vehicle, maroon in color, was asked to stop for checking, but it tried to evade. However, after small pursuit, the vehicle was detained and they were identified as Nava Takilambam, 36 years old. He is a resident of Bishnupur district. The occupant was identified as Lingjing Kipgen, who is a resident of Zalanfai Part 2 More, Tegnopal district. The vehicle was searched after observing necessary formalities, and from that 65 numbers of soap cases containing suspected heroin number 4 powder were detected, and the two persons, the driver and the occupant, were arrested subsequently. The arrested persons along with the seized drugs will be handed over to Kakching police station for further necessary action. I take this opportunity to commend Inspector MD Abbas Khan, OC Commando Unit Kakching and Subedar Khetmim Prakash for effecting this seizure in our effort towards War on Drugs 2.2. Lilong Police Station yi team amana anti-drug organization Alada amadi Anjuman ga kusam naraga miyoi manga heroin powder gram chani nifu nithoi ga loina Lilong gi mafam amada gi fare faraba miyoi adudi Muhammad Mukhiles Jurin chahi kun manga popa Muhammad Islamuddin More ward number 9 dagini Hauzikna Lilong Haurebi Maya Lekai da Laibani Muhammad Habib Chahi Kunmanga Popa Muhammad Sahid Sangai Yumfam Myren Khul Muhammad Yusuf Ali Chahi Kunmathoi Apokpa Nazir Ahmad Sora Maya Lekai Muhammad Aziz Khan Chahi Kunhumdoi Apopa Muhammad Azizur Rahman Sora Maya Lekai Amadi Muhammad Nazir Ahmad Elias Abocha Chahi Kuntrani Thoi Apopa Muhammad Ibocha Sora Bazar Dakin Hari Makoidagi mobile phone manga angoba machugi eco van registration number MN0IAS 5502 ama Suzuki Bergman 125 scooty amasu fagat pangamkre masiga mari lenana FIR amasu chankre hari Malem gi mafam kudimakta pangthok nabagum National Tobacco Control Program gi makada District Health Society DSS Thobal na sinduna ngasi DC Thobal gi complex ta laiba Counting Hall Malem gi hidak mana season andaba numit World No Tobacco Day gi thoram pangthokre Tobacco Trade to Our Environment haiba team da pangthokhiba thoramadada Deputy Commissioner Thobal Ahentem Suwas Chief Medical Officer Thobal Dr. Y. Nokul, SP Thobal Jogesh Chandra Hobizam, District Hospital Thobal gi Medical Superintendent Dr. C.H. Memcha amasung ex-CMO Manipuri Health Service Dr. S. Bimola Kumarina, Marui Bamitung Singh Oiki, Amadi, Sangai Youth Tobacco Free and Educational Organization ke Co-Founder President Dr. Thoksom Premjit na Wangang Loi Oina Sarugyaki. Tharongi sarukama oina athoiba mitung singna luchingduna aikoi makhal amatagi hidak managi polam sing season naroisi aikoi gi akoibagi fivam kanbada aikoi punna thodang yaminarasi haina saruk yariba sing da putning punna wasak lominake DC Thobal Ahantem Subas na haikibada tobacco products sing tingnanaba daita loba ngamba team ama CMO na maruiba thodang lauraga semduna thabak toba yamna mathau tai School gi angang sing su yamna maruiba maram oibana ZEO su team asida yaw hoba mathau tai aduga aikoi akanba drive ama chathasi masida warning ngakpigani piba khakna yaroi tobacco product yolam liba sing aduda penalty ama pc hanjin fine loduna penalty ama piragadi yonba lerakloi yonaba mi letragadi chanaba misu lerakloi haike DC Thobal gi campus manung dadi tobacco products sing yondana bo order thokre campus asida drive chatuna fagatpa kyamarum yaukre cherak ama pidri makai halu yadaba madamna mathangi drive tagidi fagatpada natana achoba senfam ama fine thianduna penalty piduna Thobal district asida health sector da yamna kumang chausin ba mafam ama ohensi haike Ramgi District Nodal Officer DNO Dr. Kumoksam Trustee Police Personnel Singh Food Safety Department ki Staff Singh District Health Society Thobal ki Staff Singh amasung tongan ba miyoi kya na sarugyaki School ki magi meter 100 lama koi piri sigi school education institutions ni manapa kari na tobacco product yopaya de maru ai gi this campus manu sida dei order ena ju program ne koi masigi yon mo pije thinga food safety administration ga toroga I pha su yaw kare mathan di phara munsi
थाबगा अखोगी हुजकी पेनल्टी जे अखोगी फाइनेंशियल ओइबा केनोम यावदने पिन सब पीद्रिने मोजे हल्लु यादबने मा योन बमी लेत्रगदी चाना बमी फन लेरगसु योन द्रगदी चाब फंगिदेनि चाब लुतु किदैने हाइबा सिगी इनिशिएटिव अमना लोगी रगा तो आई लेवल दा कोसो कोगी जेकी ओजु कितन कोगी मोक तो दरकार तागदरे कॉलेज स्कूल कॉलेज में आउम लेबनिना मसी तौरगा अखोई अकन ड्राइव सखसी आई की डीसी लेवल दगी ऑर्डर को दरकार लेरगसु एगोन तो हागी रोई पोचगे हगसी में याम जगे दिल्ली गुवाहाटी फाउरगा इम्फाल तमना पायरकपा इंडिगो फ्लाइट अमदा तोंगलखिबी उख्रुलगी सनसिंग खुलदगी पैसेंजर अमा लाइकनब ngamdana laikhitri thaudokkada laikhidraba nupi adugi maming RK Jim chahi kun hundoi apopa Jacob kawi mahak Delhi dagi Imphal tamna lakpada flight manungda gyan mangduna lektharakpadagi crew members singna ambulance amasung medical team ama silam naba khangalakpadagi khudakta kwakaichal bazar laiba Asian hospital da pukhalakibani adubu doctor na mahak sina purakle haina khangalakibani hari District Health Society District Mental Health Program Technopol na sinduna kun suba World Suicide Prevention Day gi Technopol District ki machi block ki manung chan laiba Khangsim Village Community Hall da ngarang pangthokre Creating Hope Through Action haiba team da pangthokiba tharomaduda Technopol gi DC Ranjan Yumnam ZEO Technopol Sokholun Baite Semo Technopol Dr. J Tauthang na maru eba mioi singoina sarukyaki Tharomaduda resource person oina sarukyakiba District Hospital Bisenpurgi Senior Psychiatrist Dr. N Guneshwar na hawalakliba angang singna mobile da laichubadagi makhoi gi brain gi function noma gi hantaraki makhoi da tongan ba khalloi daba wakhal khanduna masana masabu manghanjabagi tanja fawa yaurai masi mama mapa oiba singna checkson biu haiki DC Ranjan Yumnam na hauzik lairiba state asigi mi ayambana mental problem lairagasu natraga depression nare haragasu kadaida karamba doctor ga tanagani khangdaba kya ama yauri haiki आईगी मेंटल प्रॉब्लम लई हारगसु डिप्रेशन चले हारगसु कदाई चत करम डॉक्टर क्रॉस तोगनी खंगदबा अखोगी हॉस्पिटल दियाम लई मणिपुर दा अदुबु साइकियाट्रिक की वार्ड अदुगी साइकियाट्रिक की अदुगुंबा डॉक्टर दि मसिंग वार्ड पा मसीचु अखोगी चैलेंज समनी सिगी मेंटल हेल्थ की मतंग माइना सही गुदिंग की माइना पांगथोक्तना तौरी से मसीगी अवेयरनेस अमा सागतपगी यामना मरु ओइबा थौदांग दो लौरिबनी अदुना खैगी स्टेट गवर्नमेंट खैगी लिमिटेड ओइना लैरिबा खैगी साइकियाट्रिक डॉक्टर सिंग सुनसु खैगी पेशेंट सिंग दा मेंटल हेल्थ प्रॉब्लम सी ट्रीटमेंट तौबियाबा पोट अमनी मसीगी सबसाबा मेडिकेशन लई हाइबसी अदुम खैना अवेयरनेस लेहनबा मसियाम दरकार नि matang as the break matang lominasi Aiko asuk thing ab ji pok kai chalui no ta cho langbal bai thel chatlu bane mitom mya cha jing na khoi bo pang ma si ba juar mela do ngani ne अदुगुम मेला अदु नती ताचो सिदे येलोमी एखोइने छिनजबा इरमदम सिगी सेबि लोंदसु याम कानागदबा अदुगुम्बा लंगमन कैथिने ताचो काइदे मोइगी मैगदो लंगट्रक लंगथालगा लंबिगदो लोरे ताचो खुफजमने ताचो लंगम कैथिदा लेहोबा एखोइगी स्टॉल सिंगदा ताचो अदुदा लेहोबा पोचे योमदुदि काइदि सोय मार्केट उगे पंगदबा गातनीदा तयाय आइनि ngawjari nasai foreign country singi stall singdo adune haba adudagi ngasai ne tacho yumne yare sang tacho asuk thenga pho kai chaluna tacho langban ke chen chalu पृथ्वी की तोंगान तोंगान ब कंट्री मंगा हाइबदी थाईलैंड बांग्लादेश अफगानिस्तान अमदी नेपाल एना इंडिया की तोंगान तोंगान ब स्टेट कुन की स्टॉल सिंग हंदक की लंगबल के चल सिदा सरुक या नुमिदांग नि मतम द फजरब मई की कुमै लोइना तोंगान तोंगान ब एंटरटेनमेंट प्रोग्राम सिंग म्यूजिकल कंसर्ट फैशन शो मिड डे स्टार न सिंग ब थौरम सिंग लंगबल के चल लेंबिरक्तुना माहौल लोगी हो Manipur Cycling Association asinduna ngasi National Games ta saruk yaruba the medalists of Manipur Cycling Team Imphal gi Bir Tikendrajit International Airport to opa gi thoram ama pangtokre
Thoram aduda mari lenana physical education gi teacher Okram Janata De na hai Manipur cycling team gi oina sanaroi nupa taruk nupi nipan punna makoi taramari chatpada bronze ani silver ani amadi gold manga loduna punna medal mapan lobang amlaki Sanaroi nupi macha mari di Gujarat 2022 celebrating unity through sports ki damak Gujarat tamna chatkre haina su phongdokhi gold si nupana ahum nupina amma silver medal aduga bronze medal laujare roise akhoi nupa tramanga road ki khara ma chathre kanoda Gujarat ta road wat panina Delhi da na trek oina taujare khoigi Gujarat ta trek laitabani Delhi da oina taure Industrialist Mukesh Ambani amadi mahaki imung manungbuda kihan khibada chenaba nupa ama Mumbai police na Bihar digi fare hairi police ki kambu amana Bihar gi Darbhanga district dagi ngarang nongyai adwaida faraga Mumbai da purakre hairi Mumbai da leiba Sir HN Reliance Foundation Hospital da ngarang masak khangdaba nupa amana hospital adu yauna Ambani ki South Mumbai da leiba mayum Antilia bomb na thugaigani haina call anirak tawrakibani Pau adu fangbadagi asoy angam yaudanaba ngarang Mumbai police na Jackson Thawrang lakhatki Durga Puja iratpa loiraduna Durga gi murti isingda langthabagi thoram ama ngarang West Bengal gi Jalpaiguri district ki manung chana leiba Vijaya Dasami da pangthoklingai da khangaudana ising ichau thorakpadagi chenthaduna myoi nipan laikhidre aduga kayamana thiba khangdana lairi Thaudok kasi ngarang numidang pung nipan makhai taba adwaida Malturen gi torbanda myoi kaya laktuna thoramasi pangthoklingai da thokipani Jalpaiguri District Magistrate Maumita Godaragi matung inna hauzik faubada myoi nipan gi asiba haksang fangbang amle aduga yangkhai romna kanbang amle hari Thaudok asida asok apan nanglaba myoi 16 na hospital da laikanari loinana NDRF SDRF police amadi local administration singna Thaudok asida panduna lairiba myoi singdu kannaba thiba humbagi thabak chathari hari Thaudok asiga mari lenana Prime Minister Narendra Modi na nungaitaba phongdokladuna laikhidraba myoi singi imung manunggi awabada sarukyari haina phongdokhi Assam ki Abhay Puri da ngarang Bongaigon police na miyoi ama brown sugar gram 18 tronga konana fare hari Faraba myoi adudi Zakir Ali Kawi amadi mahakal lakminaba Himansu Das ti nangthok tuna sen khari Himansu Das asi Guwahati da leiba news portal amagi journalist ni mahaki press ki card amasu fangle hari mahak asi mamang dasu kyarak hanna mafam adudagi nangthok tuna sen ki bamyoi ni hari makhoi ani asi drug lalonba oiramba yai amadi masiga mari lenana police na thijan humjan bagi thabak kana sathari hari makhoi dagi brown sugar press card ama new portal adugi logo yauba mic ama fagat pangam khrei report amagi matung ina Himansu Das asi mamang dasu kyarak hanna drug lalonbada chena bamyoi ni hari amadi mahaki scooter registration number AS 19R2163 asi drug sing asi puthok pusin tawbada seasonai amade hauzik scooter adu fagat pagaloinana mahak masamasu fanaba kana honari hari Assam Police nangarang Dimasa National Liberation Tigers DNLT kauba nauna sem kiba lalho luf neutralize tawkre hari hariba outfit asi Karbi Anglong amadi Dima Hasauda makhoigi base camp ama saduna chalaiba tha amarom fagadore report amagi matung ina Dimasa National Liberation Tigers DNLT asi haukiba September gi tang 19 dagi semduna chalairakibani amadi masida yauriba members sing asi tongan tongan ba outfit sing dagi thoglakpa myoi singna punsilaga sembani hari Special Director General of Police GP Singna Fongdokibada Nongna Semkiba DNLT asi neutralize Tokibaga Loinana Group Sing Members Sing Loinana Fagat Pangamkre Amadi Makhoidagi Explosive Yauna Kusu Kulai Kyasu Fagatle Amadi Makataba Wahong Pahong Sing Chatari Haina Fongdoki Central California da India Masa Mari Ningthokaba Numita gun point kidnap Tokiba Adu Ngarang Merce County Orchard tagi asiba haksang oina fangle hari laikhidraba myoi sing adudi thanipan dangai riba angang Aruhi Deri Jaslyn Kaur chahi Kuntaret Justip Singh
chahi 53 Amandeep Singh chahi 58 ni haire makoi asi Punjab ki Hosaipur gi manung channa leiba Harsi Pindagi ni haire authorities ki matung inna laikhidraba myoi sing adu Jesus Salgado kauba chahi 94 suraba myoi amana fakibani amadi magasi mamang dasu Quran chichiga mari lenana jail da lairuraba myoi ni haire kidnapping tawkibagi Nongan bada Salgado asi masa mathanta mathwai launa basu khonarambani hari Salgado gi mari mata oiriba 1k gi matung inna Salgado na kidnapping asi mahakna tawbani haiba masana yazaki hari amadi police na mahakpu fana ba mayumda laktringai mangoinana masa mathanda sizana bahona ki amadi hauzik Salgado hospital da layingi haina 1k na phongdoki Union Health Ministry gi data gi matung inna India da haukiba pung konmari asida nongna COVID-19 positive oiba myoi lising ani chonga kunmapan thengna khrei myoi lising ahum chonga yangkai humdoina lainas tagi fagatki amadi myoi tara nitoina laikidre masiga tharga hauzik fawbada laichat asna maram oirega laikidaba mi gi masing punna lak manga lising kunipan satret ka nifun manga oikibaga loinana hauzik India da COVID na naduna leiba mi gi masing na Lising kutra ni choi chani marfuni choi ori positivity rate na sada ani dasmik sino taret oiki amasung fagat pagi sang na sada marfuni pan dasmik taret mari oiki Health Ministry gi matung inna hauzik fawbada laina astagi ngakthok naba lebak asigi oina crore chani tarani pan hena covid vaccine kapthok rehari laichadas na laikhidraba myoi tarani choi asi Kerala dagi myoi mapan amasung Haryana Madhya Pradesh amadi West Bengal dagi myoi amamam ni hari Loshilakpada Mariba Palmhana Pizari IMC ki building permit yauduna building pangsa da saba yararoi sagadaba kudimak online da submit tawdaba yararoi haina Mahut Minister Y Kemchana phongdokre Nupi Machama da Makut Sangluba Haubam Ibomsa Chief Judicial Magistrate Imphal West na putoklaba matung numit mangani police remand lauthakre Police na mafam manidagi Imphal tamna pusilakpa yamdaba Indian made foreign liquor fagat pangamkre Kaksing Police ki Kangbu Amana More Rom dagi lakpa gari amadagi heroin powder gram chanipan suf na mapan ga kona na myoy ani fare. Amadi India da hokiba pung kunmari da nauna COVID-19 positive oiba myoy lising ani chonga kunmapan thengna kre myoy tar ni thuina laikidre. Matang asta poni news of the Loisinjare meeting dabiru bapuna mapu amukahna krumjari